ꯑꯍꯥꯟꯕꯗ ngamba ipa ishorbu hainingai leitana thagatsari asigumba tanjaje amuk akhoi mafamda purakpiba asigidamak anisubada asigi sermon asibu taningai gidamak khaurana ngaibiramniba ahal laman isinau singbu su harauba ga loinana nungaiba phongdokchari amasung ishona nakhoi mathakta bor pibo isinu ngasi aikhoina nainagadariba topic asigi mamingna Prathana tauba amasung Prathana ikhoina tauba Prathana do ishorna tabi ke hargadi kari taugani haibadi English da condition for answering our prayer haiba asigi maramda ikhoina nainagani adubu ikhoina masisu part 1 part 2 haina khaidok sagani ikhoina an bagi che part 1 haitare Prathana haibse karino matau karamna ikhoina ishonda Prathana taugani ishorna ikhoigi Prathana che kyam tabi ningi koina haibsi gi maramda ikoina tamgani koina hana asigi maramda nainatringita koi hana ishongonda changjasi sagata leibe pa ishor nakpo haingai litana tagasare ngasi koina tamjagadriba topic asigi maramdi matau karamna nangonda haijagadagi haibsi maramda tamgadawri pa ishor ikoina haijaba haibsina nahaka akoigi marakta wari sanabani aduna ipa ishor aina ngangadaba khudingma asida aigi aningba ohenbigunu nahakna aibu sinabiyu nahakna jeramayabu mahaki machin marai nahaki wa ngangloi ama oina sinaba khumna aibusu nahakna sinabiyu thawaina singbiyu aina ngangba khudingma nahaki anangbagi matan ohenbu tagadrba mipum khudingmasu nahakna bor pinabiyu aduna saitana etpa athingba pigidaba khudingma adudagi nahakna kanthokpiyu Prabhu Jisu Krista gi mingda kuramjari Amen aduna masigi topic asisu yamna maruoi maramdi aikhoina Prathana haibse yaudragadi aikhoigi punsida chawkhatpa maipakpa haibse aikhoina phangoi Prathana asigi mapana aikhoina ishoda makha ponjaribani aduna masi kyam maru oye haibadugi maramda aikhoina nainaminasi adubu tolabana na aiti yamna khangja haijabadi nate aina ngangba asida soiba lanba kyamarum yarogsu tabiba ichnausina ngakpiu aduga nungyoiba athado fajana lauksanbiu Jisu Kristna Mark 13:9 asumna hai athembada tadningai gidamak mingsen khangduna Prathana tau hai aduna ikoina akoigi punsida mingsen khangduna Prathana tau baibse yamna maru oi maramdi hojiki matam asida athemba haibse yamna le aikhoibu hiram khudimukta pap tawningai gidamak saitana aikoi mi dugi chanabadugi matungina aikhoibu kanna themni aduga aikoina ishordagi leithonningai gi lambi yam le aduna aikhoise aduga khoina nahan mamangdasu tamgre pithibi ase loigedaba matam nakhre aduna saitanbu ishorna mangangadaba matam adu na habse saitana khangi aduna mahanasu aikhoijibu maaga maagi matung induna taibong miyoiba asibu loinamak aram khorangba polaba nongsa amana maagi machindak thibagumna aikhoibu chaningai gidama koiti thire habdo khoina tamkhre aduna masidagi aikhoigi nanthokke haragadi aikhoitana Prathana tau haibse yam darkar lai aduga Paulna Romans 23:12 asumna asada nungayu awanang tabada khangba kalu lepa naidana Prathana tau hai aduna aikoigi punsida taibong miyoiba ama oina Kristan ama oina aikoigi nungtigi punsida koina lepa naidana ishongongi da haijaba haibse yamna darkar lai aduna kyam toina haijaba darkar lai haibse masigi maramdasu Paulna ahanba First Thessalonian gi mangagi taratreda 5:17 da asumna hai pray without ceasing adana atata kham leitana Prathana tau hai koina masiju matau karamna koina lepa atata kham leitana Prathana tau gadagi haibse koina thabak subu oirasu koina satpo oirasu aikoigi wakhalonda adam pungningda koina ishongonda Prathana adam tauba mongda koina haijaduna adam leigidabni koina aduna hujik makha tana amu yengse Prathana haibse karino isam chana masi koina khangningai gidamak Prathana haibse
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯄ꯭ꯔꯊꯅꯥ ꯀꯧꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯩꯊꯨꯞ ꯂꯩꯀꯣꯏ ꯂꯩꯇꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯁꯥꯕꯗꯣ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯄ꯭ꯔꯊꯅꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ, ꯑꯩꯈꯣꯏꯒꯤ ꯁꯣꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯕ ꯅꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯁꯤꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ, ꯃꯁꯤꯗ ꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯅ ꯑꯐꯥꯎꯕ ꯔꯥꯏꯇꯔ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯏ, "ꯄ꯭ꯔꯦꯌꯔ ꯏꯁ ꯗ ꯂꯥꯏꯐ ꯑꯣꯐ ꯁꯣꯜ"꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯊꯅꯥꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯄ꯭ꯔꯦꯌꯔ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛꯄꯨ, ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯤꯡꯉꯥꯏꯒꯤ ꯍꯣꯠꯅꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯅ ꯊꯦꯡꯅꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯏꯕ ꯑꯁꯤꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯄ꯭ꯔꯊꯅꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯒ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥꯅꯤ꯫ ꯊꯥꯖꯗꯨꯅ, ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯑꯗꯨꯅ ꯃꯦꯊ꯭ꯌꯨ 6:6ꯗ ꯑꯁꯨꯝꯅ ꯄꯜꯂꯦ, "ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯤꯛꯄ ꯀꯥꯗ ꯆꯪꯉꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯠꯄꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗ ꯍꯥꯏꯖꯧ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯗꯣ ꯐꯣꯡꯅ ꯄꯤꯕꯤꯒꯅꯤ" ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯁꯤꯅ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯤꯛꯄ ꯀꯥꯗ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡꯗ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯊꯅꯥ ꯇꯧꯐꯝ ꯍꯥꯏꯕꯁꯦ ꯀꯩꯅꯣ? ꯖꯪꯒꯜꯗ ꯑꯩꯈꯣꯏꯅ ꯎꯃꯪ ꯋꯥꯃꯪꯗ ꯃꯤ ꯇꯥꯗ꯭ꯔꯕ ꯑꯆꯤꯛꯄ ꯃꯐꯝꯗꯨꯗ ꯃꯥꯅ ꯆꯠꯂꯒ ꯃꯍꯥꯛ ꯏꯁꯣꯔꯉꯣꯟꯗ ꯆꯤꯛꯅ ꯇꯨꯃꯤꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯏ꯫ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯥꯟꯖꯥ ꯆꯥꯕ ꯑꯩꯈꯣꯏꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯝꯕꯔ 1꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯗ ꯍꯟꯖꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯣ ꯍꯟꯖꯟꯅ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯁꯣꯔꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯌꯥꯎꯗꯅꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯃꯈꯥ ꯄꯣꯟꯖꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯑꯁꯤꯅ ꯏꯁꯣꯔꯉꯣꯟꯗ ꯃꯈꯥ ꯄꯣꯟꯖꯕꯗꯣ ꯎꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯅꯗꯤ ꯍꯟꯖꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯏ, ꯍꯟꯖꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯍꯟꯖꯟꯅ ꯁꯣꯜꯂꯤ꯫ ꯃꯁꯤ ꯑꯗꯨꯒꯨꯝꯅ ꯇꯧꯕꯗꯣ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯅ꯫ ꯑꯗꯨꯅ ꯌꯥꯝꯅ ꯉꯥꯡꯂꯒꯁꯨ ꯏꯁꯣꯔꯅ ꯇꯥꯕꯤꯗꯦ, ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯦꯊ꯭ꯌꯨ 6:7ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯤꯗ ꯍꯥꯏ, ꯃꯁꯤꯅꯁꯨ ꯑꯗꯨꯅ ꯃꯈꯣꯏꯒꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯪꯗ꯭ꯔꯤꯉꯩꯗ ꯏꯄꯥ ꯏꯁꯣꯔꯅ ꯈꯪꯕꯤ ꯍꯥꯏꯕꯁꯤꯅ ꯚꯔꯁ 9ꯗ ꯍꯥꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯚꯔꯁ 9ꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯔꯗꯁꯀꯤ ꯄ꯭ꯔꯦꯌꯔ, ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯇꯥꯛꯄꯤꯕ ꯄ꯭ꯔꯊꯅꯥꯅꯤ ꯑꯩꯈꯣꯏꯅ ꯂꯣꯔꯗꯁ ꯄ꯭ꯔꯦꯌꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯚꯔꯁ 9ꯗ ꯑꯩꯅ ꯏꯪꯂꯤꯁꯇ ꯄꯥꯔꯛꯀꯦ, "After this manner therefore pray ye, Our Father which art in heaven, hallowed be thy name." ꯑꯗꯨꯅ ꯃꯁꯤꯅ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧ, "ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦꯡꯕ ꯑꯣꯏꯁꯅꯨ" ꯍꯥꯏꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ
ipa isoda haijagadabni ipa isoda direct akoina haijagadabni sargada leiba ipa isor haina akoina haijagadabni aduna sargada leiba yamna minungsi chawraba ipa isor haina sumaina haijabai tongan tongan mongda akoina haijaba yai akoina masina karigino haikanda akoina masine aduga akoina haijaba matamda ayamba matamda akoina isorbu thagatpa haibse akoina darkar lei akoina ahanbada akoina isorbu thagatkadabni thagatkadabse karigino akoigi punsida anaba panbagi obi yai akoina haijabdo mana tabigiba obi yai aduna hiram khudingda akoina thaganingai gi maram lei maduna sumaina akoina isongonda haijagadabni isona haijaba matamda ipa isoda haijaba maje ipa isogi mingda haiba je yam darkar lei aduga kaidoge haiba matamda aikoina isobu thagatkadabani aduga mahaki ningthau lebaki dam akoina haijaba haibadi aikoida maki ningthau lebak pi phangningai gi dam akoina maroina hinglibse kaino arang khubangwini arang khubamje kaino maki ningthau lebani adu lakningai gi dam akoina haijagadabani haibje sida verse 10 da jai nangi ningthau lebak lakpo isnu sargada tobugumna ada pithibida sunaki aningba pangthokpo oisnu haibsne aduna isogi aningbadi karino tayangpan asida magi ningthau lebakse lakpa aduga akhoi miyoibu khudingmapu isona kanbiba pame masi magi aningbani adumai tawduna hairiba aningbaje oiningai gidam akoina prathana tawgadabani asmaina taw haibse haire aduga mathangda akoina nungti gi tawgadabje khoigi darkar leibje masina 11 da numit khudingi akoigi chana bachinjak piu haibse khoine akoigi nungti gi darkar leiba chinjak gidam akoina isongonda prathana tawgadabni chinjak haibse makal ani sui khoigi hakchang gidam akoina charamdagi matamda akoina isongonda prathana haijagani akoina charamdagi matamda ju ipa isor na ngasi ayuki chaklen pinabiba natra numdangi chaklen pinabiba asigi damuk thagasare ana akoina isor da thagatpa phungdokadamni aduga akoina charibdo bol pinabiu hakchang phana ana ye yaudana leiningai gidam akoina haijagadabni aduna akoina haijaba chinjak gidam haibse akhoi thawai gisu hakchang gisu animo akoina nungti isongonda makha ponjaba darkar lei maramdi tayangpanda leiriba thawai pamba jiba khudingmakse isona thaklebni akoina sujo nomjaba khudingmakta bor kanana pi isona pi adugidam haijagadamni aduga mathangidana verse 33 da Matthew 6:33 da hai aikoigi ayol arang kokpiu aikoina aikoida lalakpa misingbu kokpiba gumna hai aduna masida haibse kaino di shoda aikoina haijagadabagi maroiba maramdi kaino haiba matamda aikoina numdangi matamda haijaba matamda ayuki matamda aikoina haiba matamda gi mingonda lan khiba natraga aikoina khangdadana tawkhiba aikoina tawkhiba papsing ado isongonda koningai gidam isor lale haibse aikoina haijabane haijabase yam darkar lei isorna kwadigi tabiba prathana singi manungda aikoi iran aikoigi pap koningai gi haijabibase masi yamna tabi masi isorna kwadigi pamani aduna aikoigi iran singase kopina nga haijagadabni aduga aikoina mina aikoida lalakpado aikoina sumingonda kopi gadamni aikoina mibu kopi ba hitragadi aikoina phana isongonda haijaragasu isona aikoigi prathana do tabiroi tarahumdoi da muhai aduga athembada tahanbiginu aduga phattabadagi akoibu kanbiu maramdi nahaki ningthau leibak nahaki shakti nahaki mating mangan matam punamaki oisnu hai aduna akoina prathana tawgadabje kaino kanda aikoi pap tadningai gidama saitana akoi iram khudingda akoi thengwani athemba haibsidi pam natti akoina pap tawningai gidamak thembaje pam natti athemba haibse pap haise karamba matamda leige haiba matamda athembado taba matamda akoina pap lei adugidamak saitana khudingi akoida athemba namai khudingi lakhani hairiba athemba sibu ngakthokpa ngamningai gidamak masibu thengnaba ngamningai gidamak shakti gidamak aikoina pap tawdunai gidamak aikoina isongonda haijagadabni asumna tawruba matamda aikoina leigani aduga haijaba khudingmak ase kanagi mingda haijagani haikada aroibada Prabhu Yesu Christa gi mingda haijari haibna aikoina sakadabani maramdi hauji aikoigi damak wanom biningai gi damak kana lei haiba matamda Prabhu Yesu Christna aikoigi prathana khuding je ipa isor gi mafamda direct chaloi ahambada Yesu Christa gi manakta yehugani aduga Yesu Christna lauraba matamda mana mo ipa isor da haijagani aduga haijaba matamda ipa isor na tabigani aduna aikoina tawba prathana khuding ma se kanagi mingda aroibada kanagi mingda haijai haiba matamda
Prabhu Jisu Christagi mingda haijari haigani aduga loirakpada amen amen haibagi arthadi let it be asumna oirasnu haibani asumai akhona prathana se tawgadabani sinausa akhona matam khudingi akhona chathomdagi matamdasu tawba yai thaba ingang chulumdagi matamdasu tawba yai aduna akhona prathana tawbada ishobu hana thagatpa aduga akhoi darka leibdo amu hangba haibje akhona yam darka le akhona makhatana amu akhona haijaba prathana je kamaina tabigedage haibje adugi maramdasu lakani hojina prathana gi maru oibje asigi damo akhona amuk masi kya maru oi haibje akhona amu yengminnasi haibje akhona ai khara haijarake prathana akhoi punsida karigidamo prathana ase yam darka leiribno haibje akhona yengse akhona ngasa haigre prathana haibje karino hakandi akhona fattaba saitanga akhoi lamchat ase akhona sengwatningai gidamo masida thengnagadaba lan asida ishona pibi khraba akhoi mai pangningai gi akhoi amatta ngairaba lambido prathana ni akhona prathana yaudragadi akhoi thawai gi pangal haibse kedong nasu leiroi aduna ishoga wari sanaba haibsina kedawi akhoi puning hakchang loksingje masida pangal pi akhoi sakti je pire haibsine aduna prathana tawba asina akhoi kedawi amatan ngamba ipa ishor dudagi akhoi pangan phangi aduga ipa ishona pangan pibi duna akhoi saitanbu akhoi mai pakpa ngami haibsine aduna akhoi prathana tawba yaudragadi akhoi thawai se matang khuding da chaukhat pa haibje oiroi aduna prathana tawdaba mi singase pangan jamna soli aduna saitana mahakpuju irai laina mapu maithiba piba ngami aduna akhoi prathana haibje akhoi punsida yamna maru oi haibse akhoi matam khuding da kauthoidamni akhoi John 14:13 da jo hai Jisu Christ akhoi kanagi mingda prathana tawgune amatanda ai pajarake nakhoi pam khuding ado aigi mingda hangu aigi ipabu thagatningai gidama madu aina pangthok phigani haina John 14:13 da hairi aduna akhoi hangba khuding kanagi mingda hangani Prabhu Jisu Christ gi mingda akhoi adumaina haijarba matamda di kaidoge haiba matamda masina ipagi minglen ato machanupada thagatpa phongdorebni madu Prabhu Jisu Christ na tabigini hai masi akhoi gidamukchu wasakni aduga John 16:20 da hai madudi aina English tagi in that day ye shall ask me nothing very verily I say unto you whatsoever ye shall ask the Father in my name he will give it you hai aduna nakhoina aigi mingda karisu hangde aina tasengna nakhoida hari aduna aigi mingda ipada nakhoina hangningba niningba adu new mahangna madun nakhoida pibigini hamni masi ishona ikhoida wasak pibani akhoina masi sai tawba yai aduga kunmari da hai angkon nakhoina kari aigi mingda karisu hangde aduna maram oiduna nakhoina phangde hai ko madune masida akhoina hanglagadi phangani hangdragadi akhoina phangloi aduna akhoina Jisu Christ gi mingda akhoina hangadamni Jisu Christ gi mingda hangba haibji ga artha karino hairagadi akhoina mahaki lamsat adugi magi wangang sangang mana tawrambado akoi ki punsida phongdokpa haibse masini akhoina Jisu Christ gi mingda prathana tawba haise akhoina Jisu Christ gi mingda prathana tawba na akoi gi wangang sangangda lamsa sajata Jisu Christ gi lamsa to akhoina leitraga akhoina hanglagadi kho masi ishorna akhoida tabiroi haibse asini aduga mu khoi yengse ishorna akoi gi prathana je kayam taningi haibse gi maramda mahangna akhoida wasak piba singdo kari no amu khoi yengminarse masi mayamna favorite oina khangnaraba text ni Matthew 7:7 hangu nakhoida pibigini thiyu nakhoina phangani thong thilu nakhoida hangdok pigani ahangba mipum khuding mana phange verse 8 amasung thiriba mahak aduna phange thong thiliba mangon aduda thong hangdok pigani aduga verse 11 da nakhoimak phatragasu nakhoigi nacha singda afaba kudon piba khangi adumaina tawragadi sargada leiba ipa ishona mangonda hangba mising aduda kayagi matik pining nangani haibse
ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯇꯦꯛꯁꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯍꯪꯂꯒꯗꯤ ꯐꯪꯒꯅꯤ ꯊꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯒꯤ ꯊꯣꯡ ꯌꯩꯔꯒꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯖꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯤꯖꯕ ꯏꯁꯣꯔꯗ ꯌꯩꯖꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯍꯪꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕꯤ ꯑꯗꯨꯃꯥꯏꯅ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯅ ꯍꯪꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯇꯝ ꯈꯨꯗꯤꯡꯗ ꯄꯤꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏ ꯔꯣꯃꯤꯌꯣ 8:32ꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩ ꯏꯪꯂꯤꯁꯇ ꯄꯥꯖꯒꯦ He that spare not his own son but deliver him up for us all ꯍꯥꯏꯀꯣ ꯏꯄꯥ how shall he not with him also freely give us all things ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯕꯤꯗꯗꯨꯅ ꯄꯤꯊꯣꯛꯈꯤꯕ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯤꯕꯤꯔꯣꯏꯗꯣꯏꯕꯅꯣ ꯃꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯠꯅꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯄꯤꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯟꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯁꯔꯒꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯂꯕꯁꯦ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯕꯤ ꯑꯗꯨꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯅ ꯄꯤꯅꯤꯡꯂꯤꯕ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯄꯤꯔꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯤꯖꯁꯤ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒ ꯔꯣꯃꯤꯌꯣ 8:23ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯇꯦꯡꯊꯥꯕꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯌꯦꯅ ꯑꯩꯈꯣꯏꯅ ꯔꯣꯃꯤꯌꯣ 8:23ꯅ ꯄꯜꯂꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯊꯋꯥꯏ ꯑꯁꯦꯡꯕꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯆꯪꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯚꯔꯁ 28ꯇꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯊꯨꯞꯄꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯤꯗꯣꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯩꯖꯕꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯈꯨꯗꯤꯡꯗꯣ ꯏꯁꯣꯔꯅ ꯇꯥꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯨꯝꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯄꯥꯞ ꯆꯦꯜꯂꯕ ꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯅ ꯇꯥꯕꯤꯈꯤꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯏꯁꯣꯔꯅ ꯇꯥꯕꯤꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯇꯥꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯐꯤꯕꯝꯗ ꯍꯥꯏꯖꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯌꯦꯡꯁꯤ condition to answer our prayer ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯖꯅ ꯅꯩꯅꯁꯦ ꯅꯝꯕꯔ 1 ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯇꯥꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯕꯥꯏꯕꯜ ꯄꯥꯕꯗꯒꯤ ꯅꯩꯅꯖꯕꯗꯒꯤ ꯐꯪꯕꯁꯤꯡꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯕꯁꯦ ꯃꯁꯤ ꯏꯜꯂꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯇꯥꯕꯤꯒꯅꯤ ꯅꯝꯕꯔ 1 ꯑꯩꯈꯣꯏꯅ ꯍꯪꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯪꯒꯗꯕꯅꯤ ask according to his will ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯁꯤꯅ 1 John 5:14ꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯂꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯇꯥꯕꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ 1 John 5:13ꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯏꯆꯤꯟꯅꯥꯎꯆꯥ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯒꯤꯗꯃꯛ ꯍꯪꯂꯕ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯑꯩ ꯂꯨꯄꯥ 100 ꯄꯤꯌꯨ ꯑꯩ ꯖꯨ ꯊꯛꯀꯦ ꯑꯩ ꯂꯨꯄꯥ 50 ꯄꯤꯌꯨ ꯑꯩ ꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯇꯅꯤꯡꯉꯥꯏꯒꯤꯗꯃꯛꯀꯣ ꯑꯗꯨꯃꯥꯏꯅ ꯍꯤꯡꯂꯒꯗꯤ ꯏꯄꯥ ꯏꯁꯣꯔ ꯄꯩꯁꯥ ꯌꯥꯝ ꯄꯤꯌꯨ ꯑꯩ ꯏꯅꯥꯛ ꯈꯨꯟꯖꯒꯦ ꯍꯥꯏꯅ ꯅꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥꯗꯣ ꯇꯥꯕꯤꯔꯣꯏ ꯏꯁꯣꯔꯅ
ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯤꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕꯅꯤ ꯃꯁꯤꯅꯦ ꯍꯤꯕ꯭ꯔꯨ 11:6ꯗꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯅꯤ ꯊꯥꯖꯕ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯃꯇꯧ ꯈꯨꯗꯤꯡꯃꯛꯇ ꯁꯦꯜꯐꯤꯁ ꯄ꯭ꯔꯦꯌꯔꯁ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯇꯤꯅꯤꯡꯉꯥꯏ ꯏꯁꯥꯒꯤ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯤꯒꯤ ꯅꯠꯇꯕ ꯑꯗꯨꯒꯨꯝꯃꯥꯏꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯥꯕꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯕꯤꯗꯕꯁꯦ ꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯤꯗ ꯖꯦꯝꯁ 4:3ꯗ ꯅꯈꯣꯏꯅ ꯍꯪꯉꯦ ꯅꯈꯣꯏꯅ ꯅꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯂꯥꯟꯅꯅꯤ ꯍꯥꯏꯗꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯊꯨꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯍꯪꯉꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯥꯕꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯕꯤꯔꯣꯏ ꯑꯍꯥꯟꯕ ꯅꯤꯌꯝꯗꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯪꯉꯨ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯔꯨꯜ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯔꯨꯜ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯄꯥꯞ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯗꯨ ꯅꯣꯠ ꯔꯤꯒꯥꯔꯗ ꯁꯤꯟ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯏꯁꯩ Psalm 66:18ꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥप ꯇꯧꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯕꯤꯔꯣꯏ ꯍꯥꯏ If I regard iniquity in my heart the Lord will not hear me ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯌꯥꯗꯕ ꯏꯁꯣꯔꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯩꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯏꯁꯣꯔꯅ ꯁꯨꯡꯇꯥ ꯇꯥꯕꯤꯔꯔꯣꯏ ꯑꯗꯨꯃꯗꯤ ꯈꯪꯉꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯇꯥꯕꯤꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯞ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ John 9:31ꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯄꯥꯄꯤꯁꯤꯡꯕꯨ ꯇꯥꯕꯤꯗꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯇꯧꯔꯒꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯇꯥꯕꯤ ꯍꯥꯏ ꯁꯤꯗ John 9:31ꯗ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ Now we know that God heareth not sinners but if any man be a worshipper of God and doeth his will him he heareth ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯃ ꯑꯣꯏꯔꯕ ꯄꯥꯞ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯏꯁꯣꯔꯅ ꯇꯥꯕꯤꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯁꯦ ꯏꯁꯣꯔꯅ ꯇꯥꯕꯤꯒꯅꯤ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯅꯤꯌꯣꯝꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯅꯤꯌꯣꯝ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯅꯤꯌꯣꯝꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯁꯤꯗ Isaiah 59:1-2ꯗ ꯑꯁꯨꯝꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯥꯏ ꯌꯦꯡꯉꯨ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦ ꯇꯦꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯗꯅꯤꯡꯉꯥꯏ ꯈꯨꯠ ꯇꯦꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯗꯣ ꯇꯥꯕꯤꯗꯅꯤꯡꯉꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯄꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯗꯒꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇꯀꯣ ꯈꯥꯏꯗꯣꯛꯅꯍꯜꯂꯦ ꯅꯈꯣꯏꯒꯤ ꯄꯥꯞꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯕꯤꯒꯗꯕꯗꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯖꯅ ꯃꯁꯤꯀꯣ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯒꯗꯤ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯄꯥꯞ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯞꯊꯣꯛꯅꯍꯟꯕꯅꯤ ꯑꯗꯨꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯀꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯥꯕꯤꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯅꯤꯌꯣꯝꯅꯤ ꯑꯍꯨꯝꯁꯨꯕ ꯅꯤꯌꯣꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯅꯤꯌꯣꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯆꯠꯊꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯁꯦ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯥꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯔꯨꯜ ꯑꯩꯈꯣꯏꯅ ꯇꯝꯈꯔꯦ ꯑꯅꯤꯁꯨꯕ ꯔꯨꯜ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯔꯨꯜꯗꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯉꯁꯤꯒꯤꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯈ꯭ꯔꯕ ꯃꯌꯥꯝꯁꯦ ꯅꯈꯣꯏꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ ꯏꯁꯣꯔꯗ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯖꯥꯟꯅꯔꯤꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯇꯝꯈꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡ ꯅꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯈꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯖꯔꯒꯗꯤ ꯄ꯭ꯔꯥꯊꯅꯥ
ꯑꯩꯈꯣꯏꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯇꯝꯃꯤ ꯇꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯈꯪꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯥꯔꯠ 2 ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯁꯤ